Chief Minister Ibobina Koireng Youth Organization ki Golden Jubilee ki thoram haldokre masagi nat kanjaduna thambagi dama Koireng Purku thagata phongdokre. Tagdona kokhiba pung tarahumdoi ki fireman kaithel ban manungda irang chawna thokre nupi constable ama yauna miyoi ani sokre. Amasung Thangal Bazar da temporary market set sabam from chari atopa hena chanagadabam from the sapyo hen MLA Joy Kisan government ki thamdakri. Mayam Kurumzari dom yengbiribasi Impact News ni ay bidyani tinguzamna pungja se fawbagi mariba pausing miyam da pizari. Madam Kuina Sembiru Draba, Pibam Soklaba, Sagolban, Maklang Road, Haragasu Kangnariba, Senapati District Manung Chanalaiba, Longa, Koireng Kulta, Kibalambi, Infal, Sangai Tail Road, Atuba Matanda Semlagani Haina, Chief Minister Okram Ibobina Fongdokre. Ngasi Longa Koireng Kulda, Pangthokiba, Koireng Youth Organization ki Golden Jubilee Madi, Nifu Taruk Suba, General Conference ki Thoramda, Chief Minister na, Koireng Purup ki Miyambu, Masagi Nat Kanjaduna Thambagi Damak Thagat Pafongdoki. Chief Minister Okram Ibobina Golden Jubilee ki monument Maikum Hangdokhi Loinana Thoram Adugi Athoiba Mithunglen ki warol piraduna Chief Minister na Longa Koireng Khulda Primary Health Center amasu atuba matamda saragani haina khunja singda thazaba pikhi Pangthokiba Golden Jubilee ki thoram atuda IFCD Minister Ngamtham Haukipsu Saruyakibaga loinana masing yamjadaba furup sing yokhatuna masagi culture amadi identity ngakna thamgadabani haiki Thauramadu Koireng Youth Organization ki Golden Jubilee ki souvenir Fongki amasung Longa Koireng Youth Club, Ngairong Youth Club, Utanglok Youth Club amadi Sadhu Koireng Youth Club ki cultural troops singna nat ki oiba jagoi kaya uttuna Golden Jubilee ki thaurambu hena masak thokhanki. Laiminariba koi pomna maksingse yamna nungsinana sana sinana koi amatani haibagi wakanse kauroi si haiduna ai mayam punamaki mafamda ai thamjaningbani aduga Imphal Sangai Then Road Sarai dagino hayo pasoi lamkhai dagina siru lamkhai bhawba sida koireng bhawba laiba lambisi yamna maru oina lambise koi सरकार की तरफ तकी कोई समझनब तौजगे हाइबसे आई मयाम पुनमकी मफमदा आई थमजरी अदुगा प्राइमरी हेल्थ सेंटर होइना सब सेंटर नतबा डॉक्टर पोस्टिंग तौब याबा हेल्थ सेंटर मा कोई सिदैदा लिंखननब तौजगे हाइदना आई मयाम पुनमकी मफमदा आई Thangmaiban Kendra Development Organization Takdona Kaukiba Pung Tarahumdogi Khwairaman Kaithel Ban Manungda Police Amadi Takdogi Volunteers Singa Akan Mamongda Muknaba Thokre Nupi Constable Amayauna Miyoi Ani Sokre Soklaba Miyoi Singa Dudi Khoyatong ABC Godown Manaktagi Ahui Hungyu Chahi Kunmapan Apokpa Merchun Hungyo Amadi Langmaidong Bazardagi 9 IRB Mahilagi Constable Masnam Arunani Ayuigi Oithangba Khuru Mapada tear gas cell na panbadagi sokpadagi Rims Hospital da laikanari aduga Constable Arunana protester singi nungna thabak ta panbadagi Raj Medicity da laikanari ngasi takdogi masing yamlaba volunteers singna Thangmaiban gi manung channa leiba lambi sorok pumba thingki dukan pumba thong lonaki ban sagolpa singna kasturi thong tamna laktuna Thangal Bazar Kaithel thugaina ba hotna ki adubu hanadagi leiramba police personnel singna yamlaba miyoi sing adubu thingki Ban Sagolpa Singna police personnel Singda Nung Thomzilaki Amadi police personnel Singna Khoisaw Naraba Ban supporters Singa Dubu Tan Khainaba tear gas cell kaya kapki Nakalama Romda Rimsalaka Naduna Lariba Ayui Huingrubu Thangmaiban Kendrogi MLA case Joy Kisana Yang Sinki Amadi Awabada Sarukyaki Panbaya Bamana ngasi yupung mga dagi numidang walang pung taruk fauba Tagdogi Ban Organization ki Mihud Singa Chief Minister Okram Ibobi Singa ngarang unabada State Government at Thangal Bazar da temporary market set saribasi makata na sakini loinana Kaithel nupi Singa yasinaba pura uhaibadi ban na sikaw kibani Ikheng Taraga Miyamgi demand pibagi hainabi thadu Thangal Bazar da temporary market saribasi state government ki aranba thawongni haina MLA case Joy Kisan Fongdokre Wafa Masingasi Kuyathong da laiba MLA asigi sanglenda paumi sigo naba mada Joy Kisan hai
January marigi laibak thiba thodok adugi matungda awaba taraba kaithel nupi singi oiba temporary market set ama khwarman kaithel gi temporary market ta sana ba haiduna Imphal Municipal Corporation ge Executive Officer NG Uttamna order ama tha sigi taret ta thoki amadi Public Works Department na set ase January 9 dagi sana ba khanganki adubu order asigi ona tainabada temporary market set ase Thangal Bazar da saba hoki MLA Joy Kisan makha taraduna Thangal Bazar da market set saba thingbagi khongthang ase Thangmaiban Kendra khakki nate Manipur miyam gini Greater Imphal gi traffic volume hengalakpagi khudong chadaba lairiba asida Thangal Bazar gi lambi asi mahairoi yauna Manipur gi mafung kaya dai lakpa miyoi singi yamna maruiba lambi ni Kaithel fambi nupi singi yengbas saraga miyamda utchaibagi thawong athuba matamda lepiyu Mafam chabda market set sabiyu mapung fana mateng pangge haina MLA Joy Kisan state government ki pungding chingsilakli Force mayamam thajalaga laiba khudimang nomaina kapsalaga sagani haibabdo madu aranba wakalni madu thuna thadokbiu praja gi ikheng kya taraga kaithien pambi ima iben na karidano harau dorise aduna miyamna munna khanta biraga akhoi lawriba ihose Manipur praja gi ni si khangbiu temporary market su athu matamda san biduna ima ibel gi awabas honbiu mafam chaba miyamna suwaroi daba hena phaba aduga government lep khiba jaga adu adum sabiu ai isamak morally physically adum help tawjake Nakalamarom da takdona Thangal Bazar da temporary market set sariba se yaning da bafong doktuna changsiliba khongjang ase thangmaiban khaktagi ni haina ubiganu haina organization asigi advisor Soram Bijoyna phongdorakli Bijoyna hai Thangal Bazar lambi maida market set sabasna pirakadoriba awabasi Manipur da lairiba mipum khudingdani Manipur da lairiba civil society organization amadi mahiroi loop singna hiram masida pungning changbiu haina Bijoyna appeal tawrakli Imaiben market singsigi hena phajaba mafam mama sinbi na ba akoi mayam Manipur da lairiba civil organization singnasu masi khongthang changhaningi meng changhaningi aduga loina na sarkar na su athuba matamda hujik saba changjel bi lepi raga imaiben ge hena khudong chana na ba atopa mafam amada sana ba madugi athuba da warip lobi haina sarkar da haijari Lambi mayai da kaithel saba achumba khongthang nate takdo na changsiliba khongjangda khwairamban kaithel temporary market numbi singna mateng pangani hana lauthokre ngasi khwairamban kaithel temporary market ta pawmi singu unaba mada kaithel asigi secretary nongthombam ibemhal na hai temporary market ta laiba nupi singna yuha habana sokhalaba kaithel nupi singna thengnariba awabada saruk yari adubu temporary market set Thangal Bazar lambi mayai da saba sidi asoiba khongthangni State government market set saba tarbasu khara mafam chabada sabiu mioi khara na hairaga chatpagi thawong state government to u haina ibemhal na fogdokhi Lambi mamang dabu khadin sabajibu isajing haktak unarabana sibo adu hata inong nong dawri kana gi busin no thogjin no bamdo akwen hangningi minister da habi wani masigi thoji yadi minister wara su mayang gi tawbi harga di ahang ba yam leina assembly leijibu officer khar famagi damgi thambiraga khadin sabano moi kirisi karino lambi ma khadin sabai haraga braja jibu moina lori koi koi tingjalaga moi ngakte gi boi braiba asibu ma akoino thugai bro Mayam tawai sorana moi mabu khatana thugai bani Yuha ha khrama matung state government na Thangal kaithel da ima singyo be temporary market set ama sana ba hotnari ba se achumba khongthang natti haina Manipur gi director general of police oiram laba Y Joy Kumar na phongdorakli hanagi DGP ama oina ngasi pawmi singu unaba ama da mahang haikibada government na lokhalakli ba khongthang asi Manipur police ki oina su achauba problem ama soidana oigani Mi kungna taba khwarman kaithel da maihau langpok thokpa amadi bom pokhaibagi thodok kaya thokpada mioi kaya sikhiba leikre hanadagi mi chinduna leiraba mafam asida market set amuk sajinduna maihau langpok thoklaklabadi fire brigade gari changpham leitaduna khwarman kaithel pungtum tumna chakhiba yabagi fibam lakpasu yai masida sunatana hojik leiriba traffic ki problem asigi mathakta amukka hena achoba problem lakani Maramaduna hojik lairiba issue asi amuk hena chawthorak tringaida government na warisin ama purakna bahona hoba chungani haiki Hariba set asi sarkan da police ki maikaidagi kari problem tholkadage haibisigi matangdani mayamna khangbirba dungai market se da mamangai da nomai kapna ba bom pukhaiba tunna singba mayam ama thokre masi mi yamna tilaga mafamda thokpa targadi misi mina hengalakani aduda sunatana masi sagiba matamda
ट्राफिक की प्रॉब्लम सु अचौब अमा थोक ओइरकनी दुकान मई चगले हारो अदुदि कमाय तोन फैटिन चंगगा मदु कंदोरी चंग भी फिल्म सुले पॉसिबिलिटी लेते असी सागी तागदी अदुदि कई थोकनी क्रिकेट इन मफम सेद तुमना बाजार से तुमना होल ऑफ कनो से तुमसे खाम बाजार से मई चाकपदा कनमंगमदना तोखिबगी फिल्म अदुमाय तोंग लेगनी थासिगे जनवरी तांग मरी द युहा हाबदगी ख्वारमन कैथेल की संग अनि निंखाबगी वाथोक लाकपदगी मियामना इंक्वायरी तौनब लाउब होरकपा कैथेल क्वालिटी लेतना साबदगी सेंटर की मिनिस्टर यावना थिगतनबगी वाफम लाकपा कैथेल की माइबेल सिंगना वाकनिफम तौदुना मरा लेबे सिंग चेरक पिनब डिमांड तौरकपदुबु नाथैनब होनबदा मालेमदा तौनदब मोंगदा लंबी मयाइदा कैथेल सानबगी थौरांग तौबसिना कैथेल निंखाबगी वाथोकतु गवर्नमेंटसना यामना लाइना उसिन ओइना थैदोखरे हाइना इंडिजिनस पीपल्स एसोसिएशन ऑफ कंगलेपाक इपा की चेरोल अमना फोंदोरकली मसिना कैथेल निंखाइबगी वाथोकपु नाथै हलगा इमा इबेल मयाम अमा खना हलिबसी गवर्नमेंट असगी फत्तब लौसिंगनी हाइना सुमखा तारकली मणिपुर इलेक्ट्रिसिटी एम्प्लॉयीज यूनियन ना वर्क चार्ज अमदी मास्टर रोल द लेरिबा स्टाफ सिंगबु रेगुलराइज तौबियु हाइब डिमांड तौदुना ngasi नोमगी सिंथा लेपतुना वाकनिफम चथखरे ngasi कैसामपात लेबा इलेक्ट्रिसिटी कॉम्प्लेक्स ता MEU न सिंदुना फंकिबा वाकनिफम अदुदा यूनियन असगी मखादा लेबा मेंबर सिंगना सरक्याखी वाकनिफम अदुना MEU न थमलिबा वाफम सिंग असे याद्रिबा मखै मणिपुर स्टेट पावर कंपनी लिमिटेड MSPCL अमदी मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड MSPDCL की अनौबा पोस्ट लौबा अमदी हापा यारोय अमदी मसिदा थोलकपा अफफत पुंबा कॉर्पोरेशन असगी मैनेजिंग डायरेक्टर अनीना पुगदबनी हाइना थमलकली पाउमी सिंग उनबदा MEU की प्रेसिडेंट युमनाम राणा प्रताप न फोंदोखिबदा MEU न तालिबा वर्क चार्ज अमदी मास्टर रोल रेगुलराइजेशन की वाफम असे कॉर्पोरेशन असगी चेयरमैन सु ओरिबा चीफ मिनिस्टर ना इंगुमजा लिसिंग अनिगा तरा मरी की मार्च अनीदा थबक्ता ओइना ओंथोकनी हाइना थाजबा पिरमलबा मतुंग ngasi फावबा थबक्ता ओंथोक पिदना लेरी हिरम असगी मतंगदा पावर की कमिश्नर अमदी कॉर्पोरेशन असगी MD अनीदा अइबा चेरोल क्या पिसिंदुना खंगनबा लेख्रे हाइना राणा प्रताप ना पेंदबा फोंदोखी धरना से अखोई पीब याब मेमोरेंडम मसिंग नाइदन पीखरे अने ऑनरेबल सेम कोई पीबम तो ट्रेड यूनियन एक्ट अखोई के बिफोर 15 डेज की हेड अखोई दा मदु इंफॉर्मेशन विदाउट एनी इंफॉर्मेशन पीद्रगदी अखोई की पनिशेबल ओइबा अदुना अखोई मदु मतम चाना कनागुंबा कर्मचारी अमबो विक्टिम ओइदना बायना अखोई की यूनियन से यावबिरिबा खुदिम विक्टिम ओइदना बायना केनो के मा केनो चलीबा जनवरी की तांग तरियत अखोई ऑनरेबल सेम दा कोई मेमोरेंडम पीजरे यूरेमम पावर सबस्टेशन कोनबा सरुखरदा मई फंगहंदबदगी फिबम सोकलबा कंज्यूमर सिंग वर्कशॉप अमदी मई यावदना थबक चथबा यादबा कंज्यूमर पुमनमक्ता मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड ना इलेक्ट्रिसिटी एक्ट 2003 की मखादा कंपेंसेशन पीगदबनी हाइना मणिपुर इंडस्ट्रीज यूनियन की चेरोल अमना खंगलकली पब्लिक हेल्थ इंजीनियरिंग डिपार्टमेंट PHED ना इसिंग की टैक्स थीदबा कंज्यूमर सिंग की मथक्ता ड्राइव चथबा होख्रे ngasi PHED maintenance 1 की executive engineer L Dhabalo Singna luchingba timamana Kaisampat junction amadi Kaisampat ahibam lekaida ising ki tax thidoktana ising pusileba consumer singi mathakta drive chathaki mafam asida natana Imphal gi atopa mafam sing dasu PHED gi atopa maintenance division nasu pipe connection kakthatpagi drive ase chathari ngasi drive aduda executive engineer L Dhabalo Singna jahi kaya gi ising ki tax thiu yadaba imung singi pipe connection khudakta kakthatlu haina order pikhi हौजिक फावदा इमुंग अमदा इसिंगी टैक्स असे लुपा लिसिंग कुन हेना तोनबा यावरी जाथाकिबा ड्राइव अदुगी मतांगदा एग्जीक्यूटिव इंजीनियर एल धबलो सिंगना PHED मियाम द पीरिबा इसिंग असे लेमना पीबा नते इसिंग सिजनरबा मियोय सिंगना मतम चाना इसिंगी टैक्स थिदोक पियु हाइना फोंदोरखी कोई पब्लिक ता अवेयरनेस अमा पीना बसे कोई होने जबने चथर कलिबा अनऑथराइज सी मसी कोइना डिस्कनेक्ट तौजगनी करीगुम्बा मतुंग दा अमुक तौरमलबदी कोई मणिपुर वाटर सप्लाई एक की मतुंग इन्ना कोई के लीगल मटिंग लौरगा असमाय तौदना पुलिस की करी की सिक्योरिटी की मटिंग लौरगा कोई फानब होने जगनी कंज्यूमर सिंगसिना रेगुलर कंज्यूमर सिंगसु खजना सु मतम चाना चाना थिबिदुना PhD बु मटिंग पांबियु मयाम की इसिंग चांग नाइना पीना होनबदा अखोइसु अंगम बथाक तो होने जगी National Institute for Empowerment of Persons with Multiple Disabilities Chennai amasung Spastic Society of Manipur anina sinduna disability issue gi matang ngasi nomagi oiba media personnel singi sensitization workshop ama Imphal gi Classic Hotel da pangthokre ngasi gi thoramadu da sarukya khiba Inner Manipur gi Lok Sabha gi MP Dr. Thokchom Mainana
differently able persons singidamagta India government amadi state government karam khudong chaba piri haibagi matangda miyamda mamuttana khanghanaba hotnabada media personnel singna achoba thodang lohaningi differently able persons singidamak thabak paikhatpada fungi awatpal heloi Hiramasigi matangda thabak toriba sangstan singna kanaba proposal kya pukhalakpada thabak ton thoknaba hotnagani haina mahangna phongtokhi ngasigi thoramaduga mari leinana Department of Social Welfare gi Director IS Ainaba Kisorna differently able persons singda government ki maikaidegi karam khudong chaba piri haibagi matangda media persons singda sugaina utki government na piri ba khudong chaba singasi miyamna su lobinaba appeal tawki So please don't take it otherwise when we treat persons of differently able persons or differently able or disability, whatever you call it, we are all human beings, we have got our own weakness. So sometimes we take pride of what we have done. And we are very, what is called egocentric. And these things, please don't take it otherwise, because we are all human beings. God has made men and women. There is only two races, I believe. So we have to work very, what is called, in a very congenial atmosphere. Kurai thangjam lekai chingang mam lerektagi konsam thawai lembabu thangna thinduna hatpada chenaba maki makhura konsam irabantang asi cherapta leba district and session judge ki mamangna puthoklaba matung numit 15 ni judicial remand lauthakre chingang mam leraki yamlaba nupi singna irabanta matik chaba cherak pigadabani haiduna court ki mamangda thomjinki Laikhidraba konsam thawai lembagi loinabi ke Bijentina mihar asida irabanta khakta nattana mahaki machanupasu chenei maramaduna hojik lotuna leiriba irabantagi machanupasu phaduna matik chaba cherak piu haina phongdokhi Magi aigi janu bisina mi hane la ko da mana ma pa du jing thoki bana hale thang salaga adu ma hane urang gane adu ma ju ko thi thi phabi osini ijanu pa na ma si ma pa ji thang soi habdi gi saw da nung ji thom ba ji da ne ma na mu bona kai no haire ba ma pa si kaning da na ma sa khange ba yawe ha ba se ma sa yawe ha ba se khange ba ma sa nu bi si attack tok budi ma sa nu pa na ma khwang pa jing thoki ba ma se adu ga raspuni nikda ai na phiring jong da na mayam ai gi du pa sen da kambiu ha ga ma na ai khong ko khoidam le me ba ma sa nu pa sina kadar tawri ba Manipur Sahitya Pracharak Sabha MSPS Wangjingna Chahi Ani Kanaraga Piba Soibam Kumar Ningsing Sahitya Manalising Ani Tara Taruk Pina Bagidamag Manipuri Londa Iba Folklore Gilarik Singh Thazan Birak Payagani Hairi Manipur Sahitya Pracharak Sabha Wangjingi Secretary T.S. Biswamitra Nathadorok Cherol Gimatung Inna Aiba Singh Nathazan Birak Palarik Singh Ado Sok English Ani Tara Mathoidagi Lising Ani Tara Manga Fobugi Manungda Fong Kibalarik Oigadabani Amadi Aiba Singh Ado Sahitya Academy Award State Literary Award Masigi mathakta leba award sing phangkhidriba oigadabani hairi Cultural Forum Manipur nangasi sagolban maino lerak amadi tera kaithel da leba children home gi angang singda school bag amadi stationery items sing piduna mateng pangkhre Cultural Forum Manipur gi president oibaga loinana Manipur University of Culture gi vice chancellor su oiriba Naurem Khagendrana ngasi pangthokliba thoram asi forum asina chahi khudingi darkar oiba mioi singda mateng pangduna lakpa thoram adugi manung chana pangthokpa thoramni Forum asigi General Secretary Sunitana stationery gi item kya puthoktuna forum gi maikaidegi sagolban maino lerakta laiba children home da mateng pangki Khoigi yuhar habagi du jaga tawasi sida koina awara tabasingda koina angam phiruang kharsi koina pasa khajalaga hajanaraga haiba tawi ningson laiseron haidana khoigi keno makak live member ni keno tagi agoi ukhul lagi ni khoigi maitei nu pam la ongbani elang la kaida mana khara angang thing ka cheke haibza phare na khoina forum gi keno tagi tarap tagi masi tuhal laga masi kachabani Mathong Huktaba Minister Govindas Pham Thado haina BJP Imphal West Committee na demand torakli ngasi committee asina sinduna wakan infam ama Lamphel DC road laiba Nauremthong Laitram Leirak tafamki wakan infam aduna Bisnupur Police Station gi thawongbu yamna kanna yaningdaba phongdoki loinana nupi phuba Minister Pham Thado haina thamlakli tahaningdaba tabra tujungba nupi singi kai kumnari ba mafamda nongmena kakuni haibena singba tawgiba pendra nangasi Imphal West District ki BJP ki karmi singna asuma wakhan mi phamse phamjabani mi ba hak khongaung na bada lepalai tena sathaleba Congress party bu Congress ki minister bu BJP ki magede ki condemn tawi
Nakal amaromda Municipal Council ki election da Ningthaukhong Ward number 1 ki BJP ki mirep oikibi angom tombina mahaki machanupa amadi machanupi aniga loinana Laisram Ongbi Sorojini Devi bu tamthina fubadagi aruba fibam da soktuna seja hospital da laikanari bigi matangda BJP Manipur Pradesh ki luchingba TS Chawba amadi mahaki khongloi singna rajniti gi issue sagatuna ngangbagi thawongbu nupi khunai bu singna banibdi usittabani haina Women Joint Action Committee Against the Brutal Beating of L Sorojini Devi Ningthaukhong Bishnupurna ngasi Ningthaukhong Kaithel da wakani fam ama chathakre amadi TS Chawba amasung mahaki khongloi singbu social boycott tawre haina committee asina laukthokre amadi makhoi pumnamakna nupi khunai da lale haizagadabani haina sufongdokadabani haina ngasi gi mifam aduna warep lokre loinana TS Chawba gi mitamsu committee asigi members singna mai thaki Handak Manipur Government More Block ki Kuki jurisdiction da umang kokthokuna electric post yungna ba thaurang tawribasi Kuki Chief Association More Block na yana kanna yaningda ba phongdorakli Kuki na khundari ba jaga asida government na mangjona na association asigi ayaba logadabani garigumba wafam asi thawaidrabadi khongjang kaya changsin gani hairi Handak yuha hakibatuda chauna sokhan kraba Senapati district ki Kharam Palen Khunda Manipur Commission Protection for Child Rights ki chairperson S Santi Kumar amadi Manipur Alliance for Child Rights ki convener Montu Ahanthem na luchingduna khun aduda oiriba fibam sing haktheng na chatuna yangsin khre Yum cha marom leiba khun asida leiriba UJB school ase handak yuha hakiba aduna lawba yadana ningkhai khre Education Department ta ningkhai khraba school building ase athuba matam da semjin bina bataksin gani haina S Santi Kumar na khunja sing da thajaba pikhi loinana mafam asida Anganwadi Center ma hangnabsu Social Welfare Department da taksin gani haiki Manipur da ahan boina Sky Hospital da chahi nauriba angang mai pakna open heart surgery tawbangam khre New Delhi ki Escort Fortis Heart Institute ki Executive Director Dr. Krishna Iyer amadi Sky Hospital and Research Center ga khusam naraga pangthokiba operation aduda Thaubal district ki Charangpati ki chahi manga khakta ngairiba nupa macha ama Ukhul district ki chahi taret ki nupa macha ama amadi Churachandpur district ki chahi taramathoi surab bi nupi macha ama mai pakna operation tobangam khre haina Sky Hospital and Research Center ki Managing Director Dr. Shyam Kishore nu phongdorakli Hospital asida pangthokiba paugi mifam aduda Dr. Shyam Kishore na haikibada heart surgery da malengki oina saknarba Dr. Krishna Iyer ga hospital asiga khusamnaraga heart surgery tawba horabanina maroina nauriba angang singna atopa state singda chatuna layeng drabasu yagani haina phongdorakli Paisa khar ngai lere singai puthokpi koi singai dingam jarani singai na Sky Hospital na tawbiba haibadusu koina dum tawiri aduna madugi da khanagumsi koi mateng help tawna si aduga Sky Hospital dagidi angamba koina patient ngai singai puthoge aduga khoi ngai singai koina Sky Hospital na singai puthoge haibadudi adudi khoi gi chini naw masen ngakta da mateng pangna banina khoi duma Leibaga sigi oina thauna phabagi mana pinaba angang kunmanga khangatpada Manipur dagi ani yaure Manipur gi thauna phaba angang ani adudi Tera Lokrakpam Laikai dagi Chongtham Kubel Meitei amasung Ya School dagi Morris Engkhomni Thauna phobagi mana sing ase lakliba Republic Day gi mangoinana tha asigi tang kunmari da Prime Minister Narendra Modi na angang sing da khutsinagani Thauna phobagi mana fanglaba angang sing adu handa pangthokadoriba Republic Day gi thoramda samu tongduna saruk yagani Moreda multi-story market ki building ama sabi bagi tamak Indo-Myanmar Friendship Chamber of Commerce IMFCC Moregi Secretary General T Saiboy Haukipna government pu tobimal khangbu utkre Loinana building asigi pot yonfam tangkhai amadi government na mafam adugi local traders sing amadi IMFCC gi members sing da pihaningi haina sumahana phongdoki amadi wafam asigi matang da IMFCC Moreda memorandum amasu market complex asi sangabagi thorom yawbulakiba Deputy Chief Minister Gai Khangam Commerce and Industries ki Minister Govindas Konthauzam amadi Tengnopal Assembly Constituency ki MLAD Korunthang da pisin khre amadi tha amachupna government ki paukhum ngai khigani kariguma paukhum amata piraktaba taragadi makhal makha kaya ge khongding changsin gani haina Saiboi Haukimna Jackson wa thamlakli Multi-storage market complex Saba Loinana Chawkhat Nangai Lambida Koigi Lambi Simbasi Hanna Nungai Deba Kodokti IMFCC na memorandum piba matungin na kay gumba government of Manipur na athubada si positive response pi deba tadi si market se hinjinba
ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯂꯥꯎꯊꯣꯛꯅꯤꯡꯉꯤ ꯆꯥꯂꯤꯕ ꯖꯅꯋꯥरी ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12 ꯋꯥꯛꯆꯤꯡꯒꯤ 12 ꯅꯤꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯔꯝ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 12 ꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯒꯥꯡꯉꯥꯏꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯋꯥꯠꯇ ꯄꯥꯗꯕ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ League of Kello Patriots amadi Southeast Asia Cultural Organization Sikonasu ima imoinu ira thaunina lakpasida lamdam asida chahonga hongba ing tapanunga yaifaba purakpa oirasanu haina yaifa paujal pirakli Kundrakpam Kendragi mafam kayada paikhaliba amadi paikhatkadauba thabak kaya ngasi yuk pung 8 nifu aduwaidagi hauna Kendra asigi mihutsu oiriba TS Lokesor Speaker Manipur Legislative Assembly na koina chattuna yengsinkhre khongchar aduda haukiba tang marigi nongalakpa pung Mariga mini kuntra tarukta magnitude taruka dasmik taret yauna hakiba yuha da fibam thina soklaba yum waiting set mahilo isangna chingba kya yangsinki masida natana dolai thabi beres ki fibam changduna kupna yangsilaba matung engineer ga soiba yaba kaya mangjongna na semdokna ba pautak pikhi project asi lagliba march loirakpada manipur government amiyam da sinana ba pandam thamlibani Langol ki Puwari haiba nongmagi oiba seminar amangasi Langol da laiba Siza Hospital and Research Institute ki auditorium da pangthokre Langol bu lamkoiba lakpa misingna pamnaba tourist spot ama oihanaba ki pandam da pangthokiba ngasigi seminar adu Tourism Development Society Langol na sinbani Thauramadu da sarog yakiba resource person singna Langol Ching lamfelpat ki maramda amadi mafam sida ngalingai matamda khundaram kiba miyoi singi maramda wangang ki Tongan ba furup kaya na punna khundaminari balangol bu tourist spot ama ohenduna mafam asida Green Revolution purakpa amadi Senmitlon da awanba purakna bagi pandam da Tourist Development Society na thamli haina society asigi chairman Moirangthem Tombina Paumi singda phongdokhi Center dagi lakpa ate topa country dagi lakpa foreigners sing India ki tourists sing mayam sing attractive oina ba akoina swai gi miyam sing si sithabletana club sangstan aduga leiriba khoi gi lonaribu khul mayam sing ama toina punsan najare arga adumaina akoina ngasi gi akoi gi thim ase akoi history of Langon sida kari kari lerami haibado madugi kainodu da ngasi pangthok chabane Aroi bida bulletin asigi headlines amuna miyam da thamsage Chief Minister Ibobina Koreng Youth Organization ki Golden Jubilee ki thoram haudokre masagi nat kanjanuna thambagi dama Koreng furuku thagat phongdokre Tagdona kaukiba pung 12 dagi parliament kaitel ban manung dai rang chawna thokre nupi constable ama yauna miyoi ani sokle Amasung Thangal Bazar da temporary market sabam fam chade atopa hena chana ga da mafam da sabiyo haina MLA KS Joke Sana government thamlakli